आकाशवाणी इम्फाल Wahengbam Rajesh ne pau pajari ahanbada maruba pau Mukhyamantri Nongthomam Biren Singh ngasi Senapati District Headquarters da tongan ba sakot thorangi project sing sangakre amasung kharana jatra hunkre Haksel Mantri Dr. Sapam Ranjan Singh na hairi Raija sigi manung hunjin mafam sing da health awareness camp pangtokpagi tangai fadaba leiri Manipur ngasi October thagi oina tongan ba jila sing da miyanggi numit amasung singi lusingba singi numit pangtoktuna miyanggi wakat taki Grihamantri Amit Shah hari haukiba sahi kharada laibak asigi security ki phibamda singthaningai oina awonba purapa ngamle amasung ISRO na inkumja lising ani kunmarida sundrangda ahanba oina mi thagatna bathabak paikhat pa haure Mukhyamantri Nongthomam Biren Singh ngasi Senapati District Headquarters da tongan ba chakot thorangi project sing sangakre amasung jatra hunkre District Administration Senapati na sinduna Senapati Public Ground da pangtokpa thorom da wangang bada Mukhyamantri hai Senapati asi Kohima ga sangdamnaba ngamnaba chakot angani Mukhyamantri hai Senapati Public Ground da synthetic football turf amasung maram khunau da sagadriba indigenous sports complex asi Inkumja lising ani kunmari da pangtokadriba parliament ki mikhalgi election code of conduct laktringai da sangana ba hotnagani Mangnai sarkar asigi ahanba tamda miyam da wasakiba sing thabak to ontopa ngambagi damak anirak suba oina sakti pairakpani sarkar amana wasakiba thabak sing thabak oina pangtokpa ngamdrabadi sarkar adubu miyamna kaidonungsu thajaba thamloi Mangnai sarkar amasung miyangi marakta pau phaunadabana achauba ahongba ama lakani adubu hojik paliba sarkar asina adugumba ahoba adu lehendanaba go to hills go to village amadi miyangi numina chingba thoram sing pangtokli Mukhyamantri na mafam aduda pangtokpa miyangi numit amasung singi lusingba singi numitsu yengsingki Jila aduda hojik phawbada Ayushman Bharat amasung Chief Ministers Haksil gi tengbang card lising kuntra taret rom pikre haibadu Mukhyamantri na nungaiba phongdoki Sarkar asina hojik senja chumja muthanaba paikaliba thabakchingda mateng pangbinaba miyamda appeal taroduna Mukhyamantri hai nauna thabak lawba matamda senja chumja gi mafam leiroi Senapati si comparable to the state capital of Nagaland Kohima masidagi tadana khoi compete to we among the same si guy ne khoi what is sanazable ano hojik kanogi sakhoi Senapati gi prajana khwaidagi ngaw wasi indigenous games aduna ne aina indigenous sports stadium ama karol taret makhagi ngasi purga lais amna sigi poche ai hojik kano su yore mobet ki engineer yore ai Senapati gi prajata soi appeal tawjage request tawjage contractor se khana chana bada pigum se capable contractor de pise khana chana ba maru mapang politically based on na masigi astroturf ki field sina aduga hojiki indigenous ki sagadoriba stadium se masi fajana ground me tawraga world class ne paisa ki wat palaite maram chana senaraga lore Mukhyamantri ngasi sanga keba project singi manungda Senapati Public Ground da saba mini Outdoor Stadium, Sub-Treasury Office, Tadubi, Open Gym, UCO Bank, Model Anganwadi Center Yauri. Siri Birena Jatar Hunkiba Singh Adugi Manungda, Senapati Public Ground Sagadaba, Synthetic Football Turf, District Youth Skilling, Entrepreneurship and Employment Center, Amasung Indigenous Sports Complex Ni. Ngasigi Tharamadu the Works Mantri Govindas Kontokjam Travel Affairs Mantri Letpar Hokip Transport Mantri Kasim Basum Hill Areas Committee Chairman Dinganglung Gangmai MLA Losi Dikko J Kumosa Karamsiam Kongkham Robinron Singba Saruk Yaki Haksel amasung Yaifa Yumbal Mantri Dr. Sapam Ranjan Singh na hairi Raija sigi manung hunjin ba mafam sing da health awareness camp pangthokpagi tangai fadabalai Global Iodine Deficiency Disorder Prevention Dega Mari Lenana, Imphal gi Lamper Pata Laiba IMA hold pangtokpa thorom amada saruk yaraduna mantri hai sahi amada Haksel ga Mari Lenaba tongan ba thorom kaya pangthokli adubu thorom sing asina miyamna kaya yamna kanaba pirabagi haibadudi khangba ngamdri asiguma program asi pangthokke hairabadi hana survey tawduna data khongol aba matung akhanaba mafam amada pangtoktuna mafam madura leiriba miyamda kanaba phanganaba honagadabani Mangnai primary health care mapangal kangkhananaba yamnamak tangai fade sarkar asina raija sigi haksel gi phibam mapung phana phaganaba thawrang kya lokoli mantri nai asiguma program sing pangthoktuna miyamda loksing gyan phanganba yamnamak tangai fade maramaduna mari leinaba officer singna thawrang ama yatopagi tangai fadaba lei
TB na naba miyoy amata laitaba lebak ama ohenabagi pandamda Rashtrapati Draupadi Murmuna mamang thagi mapanda hogdokiba Pradhan Mantri TB Mukta Bharat Abhiyan Manipur sumai pakna sathari Raijya sigi tongan tongan bazila singda leba layeng sangsingda sarkarna TB hidak lemna phanganduna laina asna narba miyoy singbu mapung phana layeng nabagi thabak leptana paikhatli Thawbal Jila da Pradhan Mantri TB Mukta Bharat Abhiyan gi makhada Thawbal Jila da leba TB na narba miyoy singda kanaba kayamarum piba haure Akasbani Imphal ga akanana unaba amada District TB Center Thawbal gi Coordinator Thongam Stephen hai Thawrang asigi makhada Jila asda leiriba TB na narba miyoy khudimakta community amasung nutritional support pinaba thawrang paikale District TB Center da register tawraba patient sing da Jila asigi kendra tarukta leiriba MLA singna donor oina support tawinaba wari sanaba loire Thawrang asigi saruk ama oina Wangjing Tentha kendra gi MLA Paunam Brojena mahaki kendra da leiba patient sing da chana thakna polam sing phangan ba haukre अखोई डिस्ट्रिक्ट टीबी सेंटर थौबासीदा तौरिबसी टीबी टेस्ट तौबसिंगसे अखोई फ्री दे लोइना तौजै बोथ पब्लिक एंड प्राइवेट सु अखोई प्राइवेट तगी नारगा करिगुंबा गवर्नमेंट गी दगी टेस्ट तौदबा अदुगा प्राइवेट ता तौबा तारगसु अखोइना प्राइवेट ता टेस्ट तौबदुजु अखोइना लोइना पावजु फाउनारगा अखोइदा लागा लेमना हिदासु पिजादुनेबा अखोइदगी अदुना प्राइवेट ताबु सासु अखोई टीबी गी ओइबा खुदोंसाबा लेमना फंगनबसे अखोइना सोइना फंगनजैबा अदगी साबसे अखोइ पेशेंट फट्रिबोक्सिबो अखोइगी डिपार्टमेंट सिदगी पेशेंट सिंगसे अखोइना फजना गाइडलाइन तौरबा अखोइना सेनादुने अदुगा आइन हाइजनिंगबदी अखोइगी थौबांगी ओइना लैरबनिना थौबांसिदा लैरबसिंगसे अखोइगी टीबी नाइ हाइना इकाइबिदबा लोसनबिदबा अदगी टीबी नाइ हाइदुना मीबो अखोइना ताथि दाउइन हंगोइ दुकचना खंबसे मसिना खंबिदबा अदुगा हाइदि हिदाक सारगा लाइंगबा ngamba लैनानि हाबिसे काउबिदबा फै हाइदि Community Health Center Cycle da pangtokpa Chief Minister's Health for All Scheme amasung World Heart Day ga thoranga kendra adugi MLA Kimnio Hangsing Sharuk Yaki Thoramdu wangang bada MLA na hai Pradhan Mantri TB Mukta Bharat Abhiyan gi makhada mahaki kendra da TB na narba mioi tarani to da machiyoba sinjak tha taruki oina ngasi degi piba haure Mangnai Chief Minister's Health for All Scheme asi Rajya Sarkarna yumthong changduna haksil gi khudong chaba phangan bani Thawrang asigi makhada tongan ba layong sing Dr. Singh laktuna khangdok no honari miyamna asigumba scheme asigi damak lakliba health workers sing da mateng pangbinaba MLA na appeal tori tabiriba pawasi Akasbani Imphal degini District Administration Thawal na sinduna October thagi miyam gi numit ngasi DC Office Complex da pangthokre Thoram da wangang da jila asigi Deputy Commissioner Hantem Subha Singh hai ahan bada miyam gi numit asi Imphal kakta da pangthoklamba adu arapada leiba miyam gi darkar sing adu khangbadagi haujikti district headquarters sing da mapung phana pangthokle Miyangi numita thenariba miyangi wakat singi manungda All Age Pension Scheme amasung CMIST card ni hairibasi district administration na miyam da phangana ba honari Thoramdra Deputy Commissioner na beneficiary sing da CMIST card Food Safety Administration gi license amadi ngami amadi lomi sing da micronutrient amasung water testing kit sing yentoki District Administration Jiri Bamna Sinduna Chingdol Lekai da Leiba DC Office ki conference hall da ngasi miyangi numit pangtokre Thoramdra Jila asigi officer sing na miyangi wakat sing taki District Administration Ukhul na Sindra Mari Suba Singi Lusingba Singi numit amasung miyangi numit ngasi Ukhul gi mini secretary da Leiba DRDA hall da pangtokre Thoramdra tongan ba bibak kunmapan na saruk yaki miyangi wakat Deputy Commissioner Krishna Kumar amasung SP Ningsem Basum na taki Thoramdra Deputy Commissioner na Beti Bachao Beti Parao scheme gi makada sanitary pad kusinaki mahiroi nipuda District Integrated Child Protection Service ki makada scholarship su kusinaki District Administration Churachandpur na ngasi Saikot Youth Club Hall da singi lusingba singi numit amasung miyangi numit pangthoki Thoramdra bibak nipu mangagi table hangduktuna miyangi wakat taki Kaksing Jila gi ona miyangi numit thasi kunipan ilai numita DC Office Complex Kaksing da ayuk pung tara digi nungtil pung ani phawa pangthokani hairi Manipur ngasi COVID positive oiba mioi mari nauna thengna ki bagaloina auji phawbada positive oiba apun masing lak ama lising kontramapan sanipan humpu manga sure COVID positive oiba mi sikibagi paw leite ngasi COVID positive oiba mioi discharge amata tawkide na bhabagi chang chada marpura nipan dasmik mari ni haujik active case kontrani thoi lairi
World Heart Day Use Heart for Every Heart haiba hiramda ngasi Khongjom Primary Health Center da pangthokre. Numit asi sahi kudingi September kumapanda ing kumja lising ama chamapan marpudra pandagi pangthok tuna lakli. Numit asi pangthopagi maruiba pandamdi miyoibigi haksangi maruiba kayat ama oiriba thamoi asi tongan ba layong singdagi nadana ba honabani. Thoromaduda Thawbalgi CMO Dr. Y Nokul Singh, District Malaria Officer Dr. L Lalik Kumar Singh basaruk yaki. Provisional Government of Free India gi Humudra Mapan Suba Kumon Thorom INA Martyrs Memorial Complex Moirang ngasi pangthokre. Raizagi Art and Culture amasung INA Advisory Committee Moirang na singdunang pangthokpa thorom aduda Shiksha Mantri Basanta Kumar Singh, MLA TI Santi Singh amasung Art and Culture gi Commissioner M Joy Sharukyaki. Thorom duda wangang mada Siri Basanta Kumar hai Siri Narendra Modi na luching ba sarkar asna British Sasan matamda Raspat haina tholamba lambi adu Kartabyapat haina ontokpaga loinana maphamdada Netaji Subhash Chandra Bose ki mitam ama kinki. Mitamasi kinbagi maru abadi INA asi kaya yamna maru ya haibadu utpani mahang na hai. Delhi da Rajpat haiba lambi kuigi colonial da British ki maming tholamba mayam se ko on thoga adugumba tongan ba ku India ki maming am tholaga Netaji Subhash Chandra Bose ki statue umga yum kali se koi masi important spirit bane ba Canada INA da Canada Indian National Army da Subhash Chandra Bose da haiba ngasi akoina pangthoi functions there masi ki significance madida Akwigi Honorable Prime Minister Sina Mun Nakalaga expert Yam Tanaraga Pazaraba Yam deserving Weba Kwigi Netaji Subhash Chandra Bose ki statue Mahuzi Killaga inaugurate to Bunumi September 7th. Masi Yam Taganinga way Absim Yam Bay Tanzania. Shivsena Manipur State Union hari dol asibu lingkat piramba Bal Thackeray gi wakalondi Congress dolga sabmina daba haibaduni Imphal gi Babupalada laiba dol gi office ta pangthokpa pau gi mifam amada dol asigi General Secretary Chingtham Chandramani Singh hai haujikti Shivsena asi ani thokle Eknath Shinde na luchingba Shivsena asigi symbol thang amasung chinggoini mangnai Maharashtra da Uddhav Thackeray na Shivsena gi luchingba oibadigi Congress ka sabmina duna sakti pambagi wakalon ama laki mangnai Eknath Shinde na luchingba Shivsena da haujik MLA Nipumanga amasung MP tarani thoina sawgali Siri Chandramani hai Manipur dasu M Tombina luchingba Shivsena asi noma gi mapangal kangkhalakli dolasina kendra amasung raija asidasu BJP ga punna chapminari manghai BJP ga punna chapminai haiduna su miyamna pamdaba thabak torokpa matamda dolasina tumina leithokloi raija sigi miyamna pamleba thabak sing dolasina lepa leitana tawkhigani 33/11 kV Kangla Sipai na kon mamapam sing hayeng ayuk pung mapandigi nungtil pung mari phawa mai mut kani electric line semjin marum oiduna khabai soi Sajiwa Jail Road Kurai Angom Lekai Kangla Sangom Sang Kangla Sipai 7MR khabai soi amasung 8RB khabai sugi mapam sing mai phangloi hairi Akashbani Imphal gi pau tabiri Griha Mantri Amit Shah na hari haukiba chahi khara asda laibak asigi security gi phibam singthaningai oina awonba purapang ngamle manghai ngangkhai wangmadagi terrorism thingnana ba laibak masel mateng pangnabagi yamnamak tangai phade terrorism haibasi miobigi hakpu khongoina ba khwaidigi achowa singnaba amani Interpol General Assembly gi marfudra suba mifam da wangang drang Griha Mantri hai Interpol na terrorism gi thabak thorom sing mayok naba matamga chunarba information action network sembagi tangai phadaba leire Indian Space Research Organization ISRO na Chandrayaan 3 gi ahum suba mission mathang chahi gi June da thagat na ba thaurang tauri Delhi da thauram ama yawba lapada paumi sing ga unabada ISRO gi chairman S Somnan hai Chandrayaan 3 haujing mapung phana sem saduna leire mangnai ISRO na launch vehicle Mark 3 aso engam thondana ba ningthi jana sem sare mangnai ingkumja lising ani kunmari loisilakpada ISRO na leiba gasi gi ahan ba astronaut sundrang na thana ba pandam thamli Manipur University Inter-College Kabaddi Men's and Women's Tournament ki NG Mani College na ngasi sanaki ba nupi gi final da NG Mani College na Manipur University Kanchipur panjil humputare kunmanga da thoiduna final laure Nupagi final da Mayai Lambi College na Lilong Haurebi College pu panjil nifutare kuntra mapanda thoiduna final laure Bisnupur Minister dem chatari batara manga suba Manipur State liki ngasi saniki ba match raw lairik ambam lekaina da Athletics Football Club pu panjil anisna thoiki atopa match amada United Kwajim Brothers amasung Mubanlai Athletics panjil amamam chanudra draw chaki Lamlong Artificial Tapta chatari ba anisuba Ampha Kapta KSC na Simro Priyabu panjil marisna thoiki atopa match amada Langsing Youth Games Social Educational and Development Association na Quasify Youth
volunteer organization bu pansil amasino da thoiki sehi taratre makha gi nupi misa gi Khelo India State League football gi artificial turf ground san ki ba match da Eastern Sporting Union na ICSA irengba mu pansil marisno da thoiki atopa match amada Phelum Lamhil Lomna Andro Mahila Mandal Association bu pansil taruk sino da thoiki aroibada maroiba pau Mukhyamantri Nongthomam Biren Singh ngasi Senapati District Headquarters da tongan basakot torangi project sing sanga kre amasung kharana jatra na hunkre Haksel Mantri Dr Sapam Ranjan Singh na hairi Raija sigi manung hunjin mafam sing da health awareness camp pangthokpagi tangai fadaba leiri Griha Mantri Amit Shah na hairi haukiba sehi khara da laibak asigi security bibam singthaningai oina awonba purakpa ngamle amasung ISRO na inkumja lising ani kunmari da sundrang da ahan boina mi thagat na ba thabak paikhat pa haure Paulo Jare